ꯑꯃꯨꯛꯁꯨ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯂꯥꯛꯄꯤꯕ ꯑꯣꯏꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯅ ꯁꯒꯣꯜꯒꯤ ꯑꯁꯦꯡꯕ ꯃꯄꯨ ꯀꯅꯥꯅꯣ? ꯅꯣꯡꯃ ꯇ꯭ꯔꯤꯄꯨꯔꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯕꯤꯔꯕꯜꯒꯤ ꯍꯩꯁꯤꯡꯂꯕ ꯃꯇꯧꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯇꯝꯂꯗꯨꯅ ꯇ꯭ꯔꯤꯄꯨꯔꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯕꯔꯃꯗ ꯇꯥꯍꯜꯂꯝꯃꯤ꯫ ꯗꯔꯕꯥꯔ ꯑꯗꯨ ꯇꯤꯜꯂꯤꯕ ꯃꯟꯇ꯭ꯔꯤꯁꯤꯡꯅ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯈꯪꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯗꯨꯅ ꯇꯥꯍꯜꯂꯕ ꯃꯇꯨꯡ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜꯗꯤ ꯍꯩꯁꯤꯡꯕꯇ ꯅꯠꯇꯅ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯁꯨꯅꯤ꯫ ꯃꯍꯥꯛꯇꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯇꯣꯜ ꯑꯇꯥꯁꯤꯡꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯏ ꯍꯥꯏꯗꯨꯅ ꯇꯥꯏ꯫ ꯃꯍꯥꯛ ꯃꯁꯥꯃꯛꯁꯨ ꯂꯧꯃꯤ ꯑꯃꯒꯤ ꯃꯆꯥꯅꯤ꯫ ꯃꯍꯥꯛꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯆꯥꯎꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯛꯕꯔꯕꯨ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯈꯤ ꯍꯥꯏ꯫ ꯃꯇꯦꯡ ꯄꯥꯡꯕꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯍꯩꯁꯤꯡꯂꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯃꯟꯇ꯭ꯔꯤ ꯑꯣꯏꯅ ꯈꯟꯈꯤꯕꯅꯤ ꯍꯥꯏ꯫ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯨ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯇ꯭ꯔꯤꯄꯨꯔꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯕꯔꯃꯅ ꯃꯁꯥꯃꯛ ꯆꯠꯇꯨꯅ ꯕꯤꯔꯕꯜꯕꯨ ꯎꯅꯕ ꯄꯥꯝꯃꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯤꯆꯝ ꯑꯃ ꯁꯥꯗꯨꯅ ꯑꯒ꯭ꯔꯥ ꯁꯍꯔ ꯇꯝꯅ ꯕꯤꯔꯕꯜꯒꯤ ꯂꯧꯁꯤꯡ ꯂꯩꯕ ꯑꯃꯁꯨꯡ ꯃꯤꯕꯨ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯃꯒꯨꯟꯁꯤꯡ ꯑꯗꯨꯕꯨ ꯆꯥꯡꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯑꯒ꯭ꯔꯥ ꯇꯝꯅ ꯂꯥꯛꯄ ꯂꯝꯕꯤꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯃꯉꯣꯟꯗ ꯃꯇꯦꯡ ꯑꯃꯈꯛ ꯅꯤꯔꯛꯈꯤ꯫ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯕꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯔꯕꯤ ꯁꯔꯃ ꯀꯧꯏ꯫ ꯃꯍꯥꯛ ꯀꯥꯟꯄꯨꯔꯗ ꯂꯩꯕ ꯀꯔꯕꯥꯔ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯖꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯍꯥꯛꯅ ꯀꯥꯟꯄꯨꯔꯗꯒꯤ ꯃꯌꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗ ꯌꯥꯎꯔꯝꯕ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯗꯥꯀꯨ ꯈꯔꯅ ꯃꯨꯟꯕꯤꯈ꯭ꯔꯦ꯫ ꯃꯥꯒꯤ ꯑꯣꯏꯕ ꯍꯧꯖꯤꯛ ꯌꯨꯝ ꯍꯟꯅꯕ ꯄꯩꯁా ꯐꯥꯎꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯁꯛ ꯂꯣꯠꯇꯨꯅ ꯃꯤꯆꯝ ꯁꯥꯗꯨꯅ ꯂꯥꯛꯂꯤꯕ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯇꯝꯂꯕ ꯃꯇꯨꯡꯗ ꯑꯒ꯭ꯔꯥ ꯁꯍꯔ ꯐꯥꯎꯕꯇꯪ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯇꯣꯡꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯛꯈꯤ꯫ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯁꯥꯒꯤ ꯃꯁꯛ ꯑꯃꯁꯨꯡ ꯃꯃꯤꯡ ꯂꯣꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯔꯨꯞ, ꯑꯩꯒꯤ ꯃꯤꯡ ꯔꯥꯖ ꯆꯧꯍꯥꯟ ꯀꯧꯏ꯫ ꯑꯩꯁꯨ ꯉꯁꯤ ꯑꯍꯥꯟꯕ ꯑꯒ꯭ꯔꯥ ꯁꯍꯔꯗ ꯆꯠꯂꯤꯕꯅꯤ꯫ ꯅꯪꯅ ꯑꯒ꯭ꯔꯥ ꯁꯍꯔ ꯌꯧꯅꯕ ꯂꯝꯕꯤꯗꯨ ꯑꯩꯉꯣꯟꯗ ꯈꯔ ꯍꯥꯏꯕꯤꯌꯨ, ꯑꯗꯨꯒ ꯑꯩꯈꯣꯏꯕꯥꯅꯤ ꯄꯨꯟꯅ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯒ꯭ꯔꯥ ꯁꯍꯔ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯈꯤ꯫ ꯃꯈꯣꯏꯅ ꯀꯣꯟꯅ ꯑꯒ꯭ꯔꯥ ꯁꯍꯔ ꯌꯧꯔꯕ ꯃꯇꯝ ꯑꯗꯨꯗ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯒ꯭ꯔꯥ ꯁꯍꯔ ꯌꯧꯔꯕꯅꯤꯅ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯁꯛ ꯂꯣꯠꯇꯨꯅ ꯃꯤꯆꯝ ꯁꯥꯗꯨꯅ ꯂꯥꯛꯂꯤꯕ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯑꯒ꯭ꯔꯥ ꯁꯍꯔ ꯑꯗꯨꯗ ꯑꯅꯧꯕ ꯂꯥꯛꯄ ꯃꯤꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯕ ꯇꯧꯕꯇ ꯌꯥꯔꯅꯤ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯗꯤ ꯀꯔꯤꯒꯤ ꯁꯒꯣꯜ ꯑꯁꯤꯗꯒꯤ ꯀꯨꯝꯒꯗꯧꯔꯤꯕ? ꯅꯪ ꯍꯟꯗꯨꯅ ꯀꯨꯝꯈ꯭ꯔꯣ ꯆꯠꯂꯨ꯫ ꯁꯒꯣꯜ ꯑꯁꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯋꯥ ꯇꯥꯒꯗꯕ ꯀꯅꯥ ꯑꯃꯠꯇꯁꯨ ꯂꯩꯇꯦ꯫ ꯑꯩꯅ ꯍꯥꯏꯕꯁꯤ ꯏꯟꯗꯨꯅ ꯅꯪ ꯁꯒꯣꯜ ꯑꯁꯤꯗꯒꯤ ꯀꯨꯝꯈ꯭ꯔꯣ꯫ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯀꯔꯤ, ꯑꯩꯅ ꯅꯪꯕꯨ ꯃꯇꯦꯡ ꯄꯥꯡꯂꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯃꯤꯟꯅꯈ꯭ꯔꯒ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯒꯤ ꯑꯩꯕꯨ ꯊꯥꯒꯠꯀꯦꯗꯤ ꯍꯥꯏꯗꯗꯅ ꯍꯟꯗꯨꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ? ꯃꯇꯝ ꯑꯗꯨꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯃꯤ, ꯃꯐꯝ ꯑꯁꯤ ꯑꯒ꯭ꯔꯥ ꯁꯍꯔꯅꯤ, ꯑꯇꯣꯞꯄ ꯂꯝꯒ ꯃꯥꯟꯅꯕ ꯃꯐꯝ ꯅꯠꯇꯦ꯫ ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯃꯒꯤ ꯄꯣꯠ ꯑꯃꯅ ꯃꯤꯀꯨꯞꯇ ꯅꯝꯗꯨꯅ ꯂꯧꯕ ꯌꯥꯏ, ꯑꯣꯏꯕ ꯌꯥꯏ꯫ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯑꯗꯨꯝꯅ ꯍꯥꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯒꯣꯜ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯪꯍꯜꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧꯅ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯍꯧꯖꯤꯛꯇꯤ ꯕꯤꯔꯕꯜꯒꯤ ꯂꯧꯁꯤꯡ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯀꯌꯥꯝ ꯌꯥꯝꯅ ꯑꯆꯨꯝꯕ ꯕꯤꯆꯥꯔ ꯄꯤꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕ ꯑꯃꯁꯨꯡ ꯆꯥꯡꯌꯦꯡꯅꯕ ꯃꯔꯝ ꯑꯃ ꯂꯩꯔꯦ꯫ ꯑꯁꯤ ꯈꯜꯂꯕ ꯃꯇꯨꯡꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯅ ꯇꯥꯕꯗꯗꯤ ꯑꯒ꯭ꯔꯥ ꯁꯍꯔ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧ ꯑꯛꯕꯔ ꯑꯆꯨꯝꯕ ꯕꯤꯆꯥꯔ ꯌꯥꯝꯅ ꯇꯧꯕ ꯄꯥꯝꯖꯕ ꯅꯤꯡꯊꯧꯅꯤ꯫ ꯃꯉꯣꯟꯗ ꯂꯥꯛꯄ ꯋꯥꯀꯠ ꯈꯨꯗꯤꯡꯃꯛꯀꯤ ꯑꯆꯨꯝꯕ ꯕꯤꯆꯥꯔ ꯇꯧꯏ ꯍꯥꯏꯗꯨꯅ ꯇꯥꯏ꯫ ꯋꯥꯐꯝ ꯑꯁꯤ ꯑꯩꯁꯨ ꯀꯌꯥꯝ ꯆꯨꯝꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯏ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔꯗ ꯆꯠꯇꯨꯅ ꯋꯥꯌꯦꯜꯍꯜꯂꯨꯁꯤ꯫ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯁꯒꯣꯜ ꯑꯁꯤ ꯅꯪꯒꯤꯅꯤ ꯍꯥꯏꯕ ꯄ꯭ꯔꯃꯥꯟ ꯑꯃꯠꯇ ꯅꯪꯉꯣꯟꯗ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯋꯥꯔꯤ ꯑꯃ ꯁꯥꯖꯤꯟꯅꯔꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯊꯥꯖꯒꯗꯧꯔꯕꯅꯤ꯫ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯂꯥꯛꯑꯣ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔꯗ ꯆꯠꯇꯨꯅ ꯋꯥꯌꯦꯜꯍꯜꯂꯨꯔꯁꯤ꯫
ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔꯗ ꯋꯥꯌꯦꯜ ꯍꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯛ ꯂꯣꯠꯇꯨꯅ ꯃꯤꯆꯝ ꯁꯥꯗꯨꯅ ꯂꯥꯛꯂꯤꯕ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯎꯕꯗ ꯕꯤꯔꯕꯜꯅ ꯃꯍꯥꯛ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃ ꯅꯠꯇꯦ ꯍꯥꯏꯕꯗꯨ ꯈꯪꯈꯤ꯫ ꯑꯁꯤꯒꯤ ꯇꯨꯡꯗ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯑꯗꯨꯕꯨ ꯂꯣꯠꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯔꯥꯖ ꯆꯧꯍꯥꯟ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯟꯅꯔꯕ ꯃꯇꯨꯡ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯑꯗꯨꯕꯨ ꯂꯤꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯗ ꯇꯥꯍꯜꯂꯤ꯫ ꯑꯁꯤꯒꯤ ꯇꯨꯡꯗ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯈꯤꯕ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯃꯊꯥ ꯅꯤꯡꯊꯧꯗ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯕ ꯃꯇꯨꯡꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯋꯥꯔꯤ ꯃꯍꯥꯛꯅ ꯁꯥꯖꯤꯜꯂꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯇꯝꯃꯤ꯫ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯅ ꯆꯞ ꯃꯥꯟꯅꯕ ꯋꯥꯔꯤ ꯑꯃꯕꯨ ꯇꯝꯂꯗꯨꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯑꯃꯅ ꯑꯩꯒꯤꯅꯤ ꯑꯃꯅꯁꯨ ꯑꯩꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯁꯒꯣꯜ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯄꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯅꯕ ꯊꯕꯛ ꯑꯗꯨ ꯑꯩꯅ ꯅꯉꯣꯟꯗ ꯁꯤꯟꯅꯔꯕꯅꯤ꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯍꯣꯏ ꯏꯅꯤꯡꯊꯧ, ꯍꯌꯦꯡ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯁꯒꯣꯜ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯄꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯇꯥꯛꯆꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯃꯨꯟꯅꯔꯤꯕ ꯁꯒꯣꯜ ꯑꯗꯨꯕꯨ ꯑꯍꯤꯡ ꯑꯗꯨꯃ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯊꯅꯝꯅꯕ ꯈꯪꯍꯟꯈꯤ ꯑꯃꯁꯨꯡ ꯃꯁꯛ ꯂꯣꯠꯇꯨꯅ ꯂꯂꯣꯟꯕ ꯃꯤꯑꯣꯏ ꯑꯃ ꯁꯥꯗꯨꯅ ꯂꯥꯛꯈꯤꯕ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯁꯒꯣꯜ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯄꯨ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯀꯣꯅꯨꯡꯗ ꯑꯇꯤꯊꯤ ꯑꯃ ꯑꯣꯏꯅ ꯂꯩꯅꯕ ꯈꯪꯍꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯍꯪꯉꯛꯈꯤ, ꯕꯤꯔꯕꯜ, ꯁꯒꯣꯜ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯄꯨ ꯈꯪꯕ ꯉꯝꯂꯕꯔꯥ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯈꯪꯕ ꯉꯝꯖꯗ꯭ꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯁꯣꯏꯗꯅ ꯈꯪꯕ ꯉꯝꯂꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯕꯤꯔꯕꯜꯅ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯀꯠꯄ ꯂꯥꯛꯈꯤꯕ ꯃꯈꯣꯏ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏꯅ ꯃꯨꯟꯅꯔꯤꯕ ꯁꯒꯣꯜ ꯑꯗꯨ ꯑꯩꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯂꯩꯔꯤꯕ ꯁꯒꯣꯜ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯉꯔꯥꯡ ꯑꯍꯤꯡ ꯊꯝꯈꯤꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯆꯪꯗꯨꯅ ꯁꯒꯣꯜꯁꯪ ꯑꯁꯤꯗꯒꯤ ꯅꯈꯣꯏꯒꯤ ꯁꯒꯣꯜ ꯑꯗꯨꯕꯨ ꯈꯟꯖꯒꯗꯕꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯉꯁꯥꯏꯒꯤ ꯁꯒꯣꯜ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯄꯨ ꯅꯠꯇꯕ ꯃꯤꯑꯣꯏ ꯑꯗꯨ ꯈꯩꯇꯪꯗꯤ ꯄꯥꯈꯠꯂꯤ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯩꯅ ꯉꯔꯥꯡ ꯐꯖꯅ ꯎꯈ꯭ꯔꯤꯕ ꯁꯒꯣꯜ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯈꯟꯕ ꯉꯝꯃꯣꯏ? ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯈꯟꯕ ꯃꯍꯥꯛꯅ ꯍꯥꯟꯅ ꯆꯪꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯈꯟꯕ ꯆꯪꯕ ꯃꯇꯝ ꯑꯗꯨꯗ ꯉꯔꯥꯡ ꯃꯍꯥꯛꯅ ꯎꯈꯤꯕ ꯁꯒꯣꯜ ꯑꯗꯨꯒ ꯃꯥꯟꯅꯕ ꯁꯒꯣꯜ ꯀꯌꯥ ꯑꯃ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯍꯥꯛꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯁꯒꯣꯜ ꯑꯃꯕꯨ ꯄꯨꯗꯨꯅ ꯊꯣꯔꯛꯈꯤ꯫ ꯑꯁꯤꯒꯤ ꯇꯨꯡꯗ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧ ꯑꯗꯨꯃꯨꯛ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯕꯨ ꯈꯟꯕ ꯊꯥꯖꯤꯜꯂꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯕꯨ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄ ꯑꯣꯏꯕꯅ ꯊꯝꯂꯤꯕ ꯂꯩꯔꯤꯕ ꯃꯥꯟꯅꯕ ꯁꯒꯣꯜ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯨꯛꯇꯪ ꯎꯕꯗ ꯈꯪꯗꯨꯅ ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯁꯒꯣꯜ ꯑꯗꯨꯕꯨ ꯄꯨꯊꯣꯔꯛꯈꯤ꯫ ꯑꯁꯤꯒꯤ ꯇꯨꯡꯗ ꯑꯍꯥꯟꯕ ꯆꯪꯂꯒ ꯑꯔꯥꯟꯕ ꯁꯒꯣꯜ ꯑꯃ ꯄꯨꯗꯨꯅ ꯊꯣꯔꯛꯈꯤꯕ ꯉꯁꯥꯏꯒꯤ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯤꯒꯤ ꯃꯄꯣꯠ ꯄꯥꯝꯕ, ꯃꯇꯦꯡ ꯄꯥꯡꯂꯛꯄ ꯃꯤꯒꯤ ꯇꯧꯕꯤꯃꯟ ꯈꯪꯗꯕ ꯍꯟꯗꯨꯅ ꯃꯇꯦꯡ ꯄꯥꯡꯂꯛꯂꯤꯕ ꯃꯤ ꯑꯗꯨꯕꯨ ꯃꯔꯥꯟ ꯁꯤꯔꯝꯕꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯆꯩꯔꯥꯛ ꯄꯤꯈꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯃꯁꯛ ꯂꯣꯠꯂꯝꯕ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯗꯣꯛꯆꯔꯛꯈꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯕꯨ ꯊꯥꯒꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯇꯥꯖꯈꯤꯕ ꯅꯤꯡꯊꯧ ꯑꯛꯕꯔꯗꯤ ꯑꯆꯨꯝꯕ ꯕꯤꯆꯥꯔ ꯇꯧꯕ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕꯗꯨ ꯇꯁꯦꯡꯅ ꯉꯁꯤꯗꯤ ꯈꯪꯖꯔꯦ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯂꯧꯁꯤꯡꯅ ꯊꯕꯛ ꯈꯨꯗꯤꯡꯕꯨ ꯂꯥꯏꯍꯟꯈꯤꯕꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯥꯒꯠꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫